Lengangna athuba matamda HEMANJIT amadi LUWANGBI LINTHOINGANBI MEEHAT asigi achumba WAYEL PIDRABADI medical MAHEIROI singna miyamgi ana LAYENGI lamda thabak tawriba si lepagi ware fawba lawrakpa yai haina Jnims Students Association JSA amasung Residents Doctors Association RDA gi maikedi phongdorakli wafam masi LINTHOINGANBI amasung HEMANJIT MEEHAT pu yaningdaba phongdoktuna JSA amasung RDA na sinduna Jnims ki A vlog mamangda pangthokiba wakan mifam amada JSA gi President Ningthauzam Dinesh na phongdokibani Jnims ki MAHEIROI amadi Resident Doctor Singh na saruk yaduna chatakiba wakat khongjang aduda Jnims Students Association JSA gi President Ningthauzam Dinesh na hai tha manga farakadoraba irang asida medical fraternity da leiriba MAHEIROI khudingmakna lanfamda asopan yaurakpa khudingmakta layeng chathaduna lakli khulai su paijataba kari su khangjataba MAHEIROI fawba mihathina hatokpibagi thawong adu akan mamongda yaningde Kukinupi ani fi thongdabagi viral video adudadi leibak asigi Prime Minister, Union Home Minister, Chief Minister, Minister amadi MLA sing yauna lamdam asigi miyamna furup ki khenaba thamdana khongjang kaya changchinduna chenaba sing fagatuna logi oiba action lawkhat ke dubu HEMANJIT amadi LINTHOINGANBI MEEHAT asidadi center amadi state lengakna tumina laisili basi karigino irang asida kuki khulai paiba sing namara leijadraba MAHEIROI fawba mihathina tamthina ot nairaga hatbi bagi thawong asina MAHEIROI amagi punsi kayam yamna mamal leitrabagi haibasi achauba wahang ama oiri asiguma miyoibagi lichatki wangwada chatharakliba ka henba thawong asida khangba ngamlaktaduna medical MAHEIROI singna khongjang asi changsinbani lengak pairiba singna makhoigi tawpham thokpa mathau pangthoktuna MEEHAT asigi achumba WAYEL puthoktrabadi Jnims ki MAHEIROI amadi resident doctor singsu duty leplaga akan makhongjang kaya changchilagani haina sumahangna phongdokhi अथुबगी मतमदा सिगुंबा कोलबदे मर्डर असि की जस्टिफिकेशन पीबी दब तारगदि कोई छात्र सिंगसिना मयाम की लायेंबगी थबक तौरिबा सिपाव लेबलक याबगी स्टेज योरक याय अमदि कोई लैरिबा जस्ट एजुकेटिव अमदि लेजिस्लेचर द लैबिरिबा मणिपुर की ngak senbinabagi damakta lैरिबा खुदेमा असिना मतम जाना अथु मतमदा हारिबा MEEHAT असि असुम वायल पुथोक्त्रबदि कोई लैरिबा छात्र सिंग अमदि लैरिबा कोई रेसिडेंट सिंगना कोई तौरिबा अखोई ड्यूटी हाइबा तारे मखोइना तौबा ड्यूटी तौरक्तब तारगदि अखोइसु अखोई ड्यूटी लेपगा अकन मखोंजन चंगिलक्पा याबगी अखोई मयामदा वार्निंग तौजरी अदुगा अथु मतमदा पुथोक्तब तारगदि अखोइसु का हेनबा सिदगी हेनबा खोंजन कयाम चंगिनबगी दमक्ता अखोई रेडी द लैजरी Satrada khut thaba yaning day mathak thongba singna tumina lesion ba yaning day LINTHOINGANBI amasung HEMANJIT ki MEEHAT yaning day amadi MEEHAT pasing matik chaba cherak pigadabani haiba kholau kaya lauduna chathakiba wakan mi famaduda saruk yakiba Residents Doctor Association RDA gi member pangaivam radium na hai HEMANJIT amadi LINTHOINGANBI ge achumba WAYEL athuba matamda PBU MAHEIROI ani asi MEEHAT thina hatpi khre haiba khanglaba fawba lengak na tumina leisiliba si yaning day thawong asida pen daba phongdoktuna MAHEIROI singna protest tawjabada security force singna tear gas cell smoke bomb amadi rubber bullet na chingba kapsinduna ka henba thawong kya chathaduna MAHEIROI kya asopan nanghanbagi thawong asi yaning day haina sumahangna phongdokhe Doctor amma oina khoi thawdi akhoi gi thawdangdi मियोइबगी पुंसी बुकनबनी अदुबो सच बार्बरिक एक सुमाइना अंगांग इनोसेंट ओरबा अंगांग अनि सुमाइना तमथिना हाटपीबा खोपीबा सिगी थौदोकसे सी थो अबाउट द गवर्नमेंट तुमिन इलेक्शन पीबा अदुगा कनामता करीमता जस्टिस पीपी रबा थबक तौबिदबा सिगी अगेंस्ट द अखोई प्रोटेस्ट तौजबनी अदुगा सिक्योरिटी फोर्सेस कइना लांजद्रबा स्टूडेंट गइना प्रोटेस्ट तौजबदा अकनबा थौदोंग मयाम पिबीरगा टियर गैस बुलेट्स मैम कापगा सात्र मैम अमा सोहनबा खोटबा अदुगी थौदोंसु याम कन्न यानिंगदे हाइबगी खोलाउदो अखोई पुलप सिदा सिट प्रोटेस्ट तौरगा अदुगी मायोक्तसु लाउजरिबनी ngasi अखोइना सिनजरिबसे wakat mi fam loiraba matung Jnims ki MAHEIROI amadi resident doctor singna Jnims casualty mamangdagi Jnims man get fawba human chain semduna amadi rally chatuna khongjang changsinki